ꯃꯁꯤꯅ ꯆꯥꯔꯛꯇꯣꯏꯁꯦ ꯉꯁꯤ ꯈꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯥꯗꯣꯏꯁꯦ ꯃꯥꯁꯨ ꯉꯁꯤꯗꯤ ꯇꯧꯔꯒꯦꯅꯦ ꯑꯗꯣ ꯆꯦꯂꯦꯟꯖꯃꯛꯇꯤ ꯅꯠꯇꯦ ꯉꯁꯤ ꯆꯦꯂꯦꯟꯖ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯆꯦꯂꯦꯟꯖꯃꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯃꯥꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖꯃꯛ ꯇꯧꯕꯒꯤ ꯃꯉꯣꯟꯗ ꯀꯦꯄꯥ ꯑꯃ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯝꯃꯤ ꯃꯈꯩ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯣꯛ ꯊꯣꯡꯕꯅꯦ ꯑꯣꯛ ꯊꯣꯡꯕ ꯍꯥꯏꯔꯒꯁꯨ ꯄꯤꯁꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯁꯥꯡꯅ ꯐꯖꯅ ꯀꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯤꯂꯣ 1.5 ꯀꯤꯂꯣꯅꯤ ꯏꯕꯥꯅꯤ ꯆꯥꯗꯣꯏꯁꯦ ꯑꯗꯩꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯁꯤꯗ ꯊꯕꯤ ꯁꯂꯥꯠ ꯀꯩꯀꯥ ꯈꯔ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯗ ꯃꯍꯤ ꯂꯩꯔꯦ ꯁꯤꯗ ꯆꯝꯐꯨꯠ ꯃꯍꯤ ꯂꯩꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯃꯌꯥꯝ ꯇꯧꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯔꯣꯝꯗ ꯂꯥꯛꯆꯔꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯑꯗꯣ ꯃꯍꯤꯁꯨ ꯐꯖꯅ ꯉꯁꯤꯗꯤꯀꯣ ꯌꯥꯝ ꯊꯤꯅ ꯅꯩꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯅꯥꯎꯒꯤ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯈꯔ ꯑꯗꯨꯝ ꯍꯩ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯍꯤꯁꯦ ꯊꯥꯎꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯈꯤꯇꯪ ꯅꯩꯔꯛꯀꯦ ꯁꯦ ꯐꯖꯔꯦ ꯅꯩ ꯑꯗꯨꯝ ꯈꯔ ꯇꯧꯔꯛꯀꯅꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯥꯔꯁ ꯕꯥꯏꯠꯁꯦ ꯏꯕꯥꯅꯤ ꯐꯖꯕ ꯑꯃ ꯇꯧꯔꯛꯇꯣꯏꯅꯦꯀꯣ ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯜꯂꯨ ꯁꯦ ꯆꯝꯄ꯭ꯔꯥꯅ ꯑꯣꯀꯦ ꯁꯤꯁꯨ ꯇꯧꯔꯛꯀꯦ ꯌꯥꯔꯦ ꯑꯁ ꯐꯖꯔꯦ ꯃꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯇꯧꯔꯣ ꯐꯥꯔꯁ ꯕꯥꯏꯠꯁꯦ ꯀꯅꯥꯅ ꯆꯥꯎꯒꯦ ꯌꯦꯡꯕꯤꯌꯨꯀꯣ ꯁꯦ 1 2 3 ꯌꯥꯏ ꯉꯁꯥꯏ ꯃꯣꯇꯦꯛꯄꯁꯦ ꯊꯣꯡꯕꯗꯤ ꯍꯩꯔꯦ 이러면서 잘 담겨 내일에 아 그래 다시 그냥 넣어줘 와우 드디어 찐네 그래 네, 좋은 거 하루에 필요 없으자 안 피네 그래서 지가요네 마침 지가요네 네 가요네 또 가라
这种比较好吃。啊。找不到，找可以。好嘞。好吃了，好吃了，没开了。啊，是的。Tao mana si Pitru kaki am sai mulu. Này, sắp tới mấy đề mày hệ, cao cao đấy. Tao khai rồi cô, này khai rồi. Tidak, untung mandre. Sebelumnya, sisi air belum cari kok. Cari nasi dia. Sendiri mah tidak.
ꯁꯤꯃꯗꯤ ꯉꯝꯗ꯭ꯔꯦꯍꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯆꯥꯔꯦ ꯉꯁꯤ ꯐꯖ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯥꯅꯗꯤ ꯅꯩꯔꯦꯀꯣ ꯑꯩ ꯉꯁꯤꯗ ꯇꯁꯦꯡꯅ ꯉꯝꯗꯕꯩꯅꯦ ꯃꯥꯅ ꯈꯔ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯅꯩꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯁꯤꯃꯗꯤ ꯆꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯏꯕꯥꯅꯤ ꯆꯥꯏꯗꯣ ꯑꯗꯣ ꯑꯩꯅꯁꯨ ꯀꯌꯥ ꯉꯁꯤꯁꯦ ꯀꯟꯅ ꯆꯥꯕ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯁꯨꯝ ꯂꯩꯖꯔꯁꯅꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯎꯅꯔꯁꯦ ꯕꯥꯏ